Lakhipur online putok saba October ki tang ani sagol se numit ki Khomjinba Pao tabirase. Ahan bata maroi Pao. Rising Club Bontarapurna kuntaruk suba ima panthoibi ira thoromda saknairaba mioi singa ikai khumna bot khre. Lamyan ba hizam ira bot ki chamaga kunmapan suba mapo common thorom kasar kamranga ta pangthokre. केंद्र सरकार की कर्मचारी सिंह अमसुंग पेंशनर सिंह की दिए चादा अहुम हेनगट खरे तमिलनाडु दा थोकिबा खुदोंथिबा थौदोक अमदा आसाम की सिनमी मापन सिरे अमना सोकले अमसुंग इनुंगानबी मणिपुरी डांस एकेडमी जिरिबामना इंटरनेशनल म्यूजिक डे पांथोखरे हौजिक मापुंगोइबा पाउ ताबिरसे राइजिंग क्लब बोंतरापुरना सिलांगदुना चाही कुंतरुक सुबा इमा पांथोइबी इरा थौरमगी मंगानी चनबा निमित्ता ngarang मखल मथेल की थौरम सिंगा लोइनना चिंगलेमना पांथोखरे थौरम असिगी सरुक अमा ओइना अयुक की थौरमदा लमदम असिगी सकनाइरबा मियोइ कयाबो इकाई खुमनादुना तरामना ओखे मकोइ सिंग अदुदि लाइब्रेरी साइंस दा पीएचडी फंख्रबा जनता कॉलेज काबुगोंस की लाइब्रेरियन अमसुंग इंटरनल क्वालिटी एश्योरेंस सेल की कोऑर्डिनेटर ओरिबा सलाम प्रदीप कुमार हंदक पांथोकिबा प्राइज मनी रुपा लाख अमगी ओइबा श्यामा प्रसाद मुखर्जी नॉकआउट फुटबॉल टूर्नामेंट चैंपियन ओइकिबा बोंतरापुर एफसी की टीम कैप्टन रोजेस सिंगा अमसुंग को प्लेयर निंगथौजम गांथोइबा ऑल इंडिया रेडियो की अप्रूव आर्टिस्ट ओरिबा सोइबम चंद्र कुमार आरएमएस से कसारना सिनबा डिस्ट्रिक्ट लेवल कला उत्सव क्लासिकल डांस रनर्स अप ताकिबा थौनाउजम मोनिका ऑल बोंतरापुर वुमेन वेलफेयर एंड वॉलंटियर्स एसोसिएशन की प्रेसिडेंट ओइरंबी निंगोम मोंगबी मीरा अमसुंग जनरल सेक्रेटरी ओइरंबी nganगom ओंगबी रेबिका पुतराम नोक्तुना सकनारबा मियोइ सिंग असिदा राइजिंग क्लब की माइकेदगी लेंग्यान फी अममम यानदुना इकाई खुमनबा उठके राइजिंग क्लब की प्रेसिडेंट मोइरांगथेम दीपकना मिफम पोइदुना पांगथोकिबा थौरम असिगी नुमिदांगी थौरमदा नाट की ओइबा जगोय अमसुंग इसेगी खुदोल तमकी हाइना राइजिंग क्लब बोंतरापुर की जनरल सेक्रेटरी चबुंगबम गोपेन की चेरोल अमदा फोंगथोरकली लखीपुर अहल मरुपना सिंधुना अक्टूबर की तांग अमा मालेम की अहल ओइरबा सिंगी नुमित खोरीरोल संगलेन लखीपुर दा पांगथोखरे थौरम हौगुलकपदा लायोय खरबा अहल सिंगी मफमदा लैसु कत्तुना इकाई खुमना जखे लूप की बीपी मोइरांगथेम गौरमनीना फिराल सिंगत्तुना थौरम हौदोखे थौरमदा अहल सिंगना थेंगनारिबा अवाबा मदी लैंगाकना अहल ओइरबा सिंगी तमक पीरिबा खुदोंसाबा कया की मतंगदा पल्लदुना लूप की थौरन इंगुदम बिनोद बीपी मोइरांगथेम गौरमनी कांगबम बिरेन थोक्सोम बिरमहोन माइबम मनिमोहन अमसुंग सौबाम जयंतीना चिंबना वांगांखे लमयानबा हिजम इराबोट निंगसिंग लूप कासार कमरंगाना सिंधुना जननेता हिजम इराबोट की चामग कुनमापन सुबह मपोक कुमन थौरम कासार जयपुर की जितेंद्र गोस्वामी मांडोप कमरंगा पार्ट 2 दंगरांग पांथोखरे थौरम की सरुकम ओइना इराबोटना कोनोकपुर जीपीदा मतम सांगना मिरोड ओइदुना लेरम मफमदा चत्तुना लमयानबा सिगी खोंगुल लिखी मोइरांगथेम गौरमनी प्रेसिडेंट लमयानबा हिजम इराबोट निंगसिंग लुप नामी फम पोइदुना पांगथोकिबा थौरमदा मिथुंगलेन ओइना लखीपुर आंचलिक पंचायत की एपी प्रेसिडेंट ओइना बिरमने इकाई खुमना जरिबा मिथुंग सिंगदा पथारबा ओजा युमनामनी एडवोकेट खुमुक्सम सिंगलेन मणिपुर कोंजेंगबम ओरोना देवी प्रेसिडेंट ओलासा मणिपुरी वुमेन मैरापाइबी कोऑर्डिनेशन कमिटी के इबेम नुंगसिलेमा प्रेसिडेंट स्ट्रगलिंग वुमेन एसोसिएशन जिरिबाम ब्रांच
Nongthombam Biren Advisor Lamyan Bahizam Irabot Ningsinglu Kamranga Kasar Masung Thokchom Bishanat Sahitya Bhushana Akhana Bawangang Loi Oina Sarukja Khe Thauramda SWA Ipsa Jiriba Mamasung KSA gi miut singsu sarukja khe hairi Thauramda Jananeta gi mitamama sahanabagi matangdasu Ipsa na khana ninakhi Wakram Hemanta Assistant Secretary Lamyan Bahizam Irabot Ningsinglu Kamrangana Thauramgi Nunggi Oiba Warol Thamki Thauramgi Aroibada Lamyan Bahizam Irabot Ningsinglup Kamranga gi Secretary Laurembam Surendrana Thagat Warol Pikhi Thauramga Mari Leinana Advocate Chinglen Luangna Asumna Hai Irabot gi nasi mangan mangphong nugri Adugi mangan do mangphong na hannaba nongni khalai ba nahasing da kuina maigi kani magi wakhalon do makhatan sathan dani haibagi mang pandamgal luina ga kanda Irabot gi kumon se pangthok si magi wakhalon se abugi hawai ba naharon singda inkhalok si pihok si manaba khunai ma mani makhatan ba khunai ma matik lai khunai ma sien bagi manglan do nasibo dan mangphong na de adu mangphong na ba phya kunno khona mi nasi Ima Panthoibi Irat Thogolup Icha Khomdam Lekaina Thogolup asigi chahi taret surakpagi Irat Thauram Nimit tarani chumna pangthokre Thauramgi manung channa haukiba leibak pokpa nimit ki yasangma matamda Leima Leisemlup Kasar Lakhipurna Ima Panthoibi gi isai thogol taruba matung Jagoi hendanabagi Thauram amasu pangthokhi Kendra Sarkar gi Karmachari Singh amasung Pensioner Singhi DA Chada Ahum Hengatkre Hiramasida Kendra gi Mantri Mandalna Ayaba Pire Haina New Delhi da Kendra gi Information amasung Broadcasting Mantri Ashwini Vaishnav da phongdokre Masina Kendra Sarkar gi Karmachari Lak Yankairom amasung Pensioner Lak Humpunipan kanaba phanghalakani Masi chahi asigi July amadagi chanaba hogani hairi Amaromda awang nungpog yauna leibak asigi mafam mafamda Anauba Central School Yankaitaret linkhalagani Masigi manungda awang nongpok ki rajya singda Central School manga lingkhatkani hairi Sarkar gi khongthang asina mahairoi lising ni putaret romda kanaba phangalagani amasung oja lising mari ka chatruk hena thabak logani hairi Tamil Nadu gi Ennor Special Economic Zone Thermal Power Project ki thabak suringaida thokiba khudongtiba thodok amada Assam gi sinmi mapan sire amasung amana asoka panangle haukiba lebak pokpan mitta sinmi sing asina phut kun hena wangba awangma mafam amada thabak suringaida tarakpadagi thodok adu thokibani leikhidaba mangana karbi anglongdagi ni aduga Marina Hozaitagini Hairi Tamil Nadu Lengakna Lakhitrabagi Imong Manungda Lupa Lak Tara Tawduna Tengbangani Haikre Aduga Kendra gi Lengakna ex gracia Lupa Lak ani Tawduna Piragani amasung Asokpada Lupa Lising Yangkai Piragani haina lauthokre Naharol Puja Committee Sribarna Durga Puja gi Nabami Nimit Kamari Leinana Ngarang Mahiroi Anida Taramna Upagi Thoramama H Komlamanina Lamjingduna Pangthokre Thauramda Sribar Awang Laikai gi S Dilip Kumar amasung S Chandrapati gi machanupi S Nganthoibina handakta Higher Secondary Final Exam Arts Stream da 87.46% phanglakpada Potharaba Oja L Birammohanna Lingyan fi Kutol Tambaka Loinana Potharaba Oja K Heramanina Citation Amadi Lupa Lising Ani Pidune Kai Kumnakre Loinana Handakta NEET exam da mai paklakrabi N Sarat Kumar Amadi N Sunita gi machanupi N Tripti Busu Professor L Rajendra Masung Samasebak R K Sanahalna Lingyan fi Citation Amasung Lupa Lising Ani Piduna Ikai Kumnakre Inung Anbi Manipuri Dance Academy Jiribam na Sinduna Ngarang International Music Day ki Thauram
Dibongda leiba academy asigi training hall da pangthokre thauramda Nehru College Poilapul gi retired professor Dr. Thingbai Jamani Kumar amasung Inunganbi Manipuri Dance Academy Jiribam gi president Dr. Chandam Kamalna chief guest amasung president oina saruk yakhi thauram gi manung channa Justin Haigrujam amati Thiam Lanchenba anina guitar Lamabam Romanna Basi aduga Suraj amadi Mitrajit anina pung amadi K Surchandra Champanagarna saxophone khongduna miyam gi pungning sumatki thoromasi maruina music pu pamjaba artist singbu pungning thogatpa oina pangthokpa thoromni hairi Energy Healing Center Rongpurda computer gi matenga anoba madi ariba anaba singbo computer gi matenga layong khangdokpuna layeng bahusare computer gi matenga makal makagi anaba singi report lokthokpuna haksangi awat machal kaya menkhanana ba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupi gi laina sing I watpa angang khawgi laina angang oidaba nupa singi phambi sonbgi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chingba gi laina sine chingba layang da yaragani loinana matam sangna hu chen hidak charakpadagi side effect amadi I da hu chen ba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba leijare Silchar Rongpur Part 2 Stone Crusher manakta leiriba Energy Healing Center da ngasimak lengsimbiragu mangjongna appointment ki damak mobile number 9395-732-456 number asida call tawbiragna bakhanganjari Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maroiba pau amukhanna Rising Club Bonterapurna kuntaruk suba ima panthoibi ira thoromda saknairaba mioi singda ikaikhumna bot khre Lamyan ba hizam irabot ki chamaga kunmapan suba mapo common thorom kasar kamranga ta pangthokre Kendra Sarkar ki karmachari sing amasung pensioner singi DA chada hengat khre Tamil Nadu da thokiba kudong thiba tawdok amada Assam ki sinmi mapan sire amana sokle amasung
Inunganri Manipuri Dance Academy Jiribamna International Music Day pangthokre. Lakhipur online YouTube channel gi pau sanduk chaba ngasigi oinadi matang asidaloi jare.